Akaswani Imphal Ningthoukhongjam N.Suni na pau pazari ahanbada maruiba pau. Mukhyamantri Yumnam Khemchana hairi ngamkhaigi khulsing infrastructure semgatpa amasung hingnabagi lambi phagaranba haibasina lamdamasig apunbagi saktam semgatpada maruiba thodang oigani. Imphal International Airport semgaliba New Integrated Terminal Building gi thabak thoramsing Transport amasung TCI gi Additional Chief Secretary Anurag Bajpai ni yengsinkre. India Meteorological Department Imphal Center na hairi ngasi rajya sigi jila pumnamakta nungshir amasung akhak araw yauna nong churaba yai amasung Pradhan Mantri Narendra Modi na ngasi ahanba tangka ki oina Uttar Pradesh ki Gautam Buddha Nagar jila da leiba Jewarda Noida International Airport sangagani. Mukhyamantri Yumnam Khemchana hairi ngamkhaigi khulsinggi infrastructure semgatpa amasung hingnabagi lambi faganan bhaibasina lamdamasigi apunbagi saktam semgatpada maruiba thodang oigani. Imphal Hotel dangasi pangthokpa nomugi oiba rajya thaki Vibrant Villages Program 2 workshop ta saruk yaraduna Mukhyamantri na hai rajya sigi ngamkhaigi lamdamsingda sekshina ngak senduna hena sakopta lamdam ama oinana binding thamsi mahangna hai miyam puna amato oina thabak tominaduna rajya sigi takhot thaurangi lambi da hena mangjil thanaba mipum khudimokna honaminasi ngamkhaigi maphamsing ngak senabagi apunbagi saktam sagalashi. Imphal International Airport ta hauzik semgaliba New Integrated Terminal Building NITB gi thabak thoramsing Transport amasung TCI gi Additional Chief Secretary Anurag Bajpai ni yengsinkre hauzik mafam aduda paikhaliba atopa project singshu Sri Anurag Bajpai ni yengsinki. Transport Director Kumandem Daina, Imphal West ki Deputy Commissioner Mayanglamam Rajkumar, Imphal West ki SP AAI ki Director amasung PWD MPDCL CISF amasung project sing asigi paikhatpada saruk yarba miyoi mifam adu saruk yaki. Hauzik semgat sagaliba asi mamang chahi 2015 gi December dagi kumang yang na changchilakli rajya sigi tangdu laita daba phibamna project sing asi thinta halurabasu hauzik kumang yang na changchilakli NITB gi project sa da yangkhai loire project sing asi sahi sigi December 13 phawbugi manungda loishinna ba haikre. Imphal Silchar flight tube athuba matamda hongnaba wafam sing khanakre. Imphal Dibrugarh flight ki kudong chaba sing lehenabasu mifam aduda khanaki. Imphal Jiribam lambi National Highway Kuntra Tareta mal puba gari sama shumna taruk ngasi ayuk Jiribam thadoktuna Imphal tamna chatkre hairi aikhoigi Jiribam paumi ngathem Bishwaji na hai gari sing asigi manungda petrol kuntra umdoi diesel kuntra mari kerosene manga LPG tara manga yauna tongan polam sing puba gari sing yauri hairi. Climate Change Reporting in Manipuri Taret Suba Interaction gi Taruk Suba Media Fellowship Program hauzik MU gi Geography Department the Pangthokli Directorate of Environment and Climate Change Sinba Thorum asida akhanghai kayana saruk yari. Numinini gi oiba nupi amasung nupagi open real traditional warrior style thang ta sangdamnaba ngasidagi Imphal West ki Tera Lokrakpam lekai da hokre. Naina sangamadi sai STC Imphal na Fit India scheme gi makhada thang ta loisang sana konungi tengbang ga loinana pangthokpa thoram asida sana konungi angom ningthau angom poireiton naina sangi President Jirom Babul Singh amasung Art and Culture gi Joint Director G Dharmadas saruk yari. Thormadu saruk yaradun Art and Culture gi Joint Director G Dharmadas Sarmana hai thang ta haibasi rajya sigi oina yamna maru oi thang ta si Manipur University of Culture amasung National University gi syllabus ta yauri amasung school sing da su hauzik tamli magna hai thang ta si yamna chokleiba hanale medagi growth am laiba asana mani na thamjaba kaloina na masidagi thola hena choba competition da level da puraklaga Manipur gi summa thang ta sina world gi platform da choba thola am lobo kaloina na thang ta si tawjaraga for citizen of lebak sigi lamdam sigi yo mo oiba kaloina na am santi oiba lebak ma oibida lebak su ngakpada choba thodang nomina si Sangdamnaba sida punna sanaroi yangkhaini thoi saruk yari masigi manungda nupi sanaroi tara tarena tongan style mangada masana sing utkadauri. Unfolding haina mingthonba numit marini gi oiba nupi artist sing yekpa lai sing miyamda utpagi exhibition ama ngasi Kwakaithil da leba Imphal Art Gallery da haudoklagani thoramasi Khulang nupi artist sing asemba Khulang group na senbani exhibition asida tongan ba theme da yekpa lai sing yauna
मरुओइना नुपीगी ओइबा थीमसिंग दे यekpa लाइसिंग उtkani hari India Meteorological Department Imphal Center na hairi ngasi rajya asigi jila pumnamakta nungsit amadi akhak araw yauna nong churaba yai hariba phibam asi hayeng Imphal East Ukhrul Kamjong Jiribam None Bisnupur Thoubal Kakching Tengnopal Sandel Churachandpur amasung Fejol jila singdasu mayok naraba yai hairi Amarom the Met Department na awang nongpok yauna nongpok Bharat ki lamdam singda akanba nong churaba yai haina orange alert lauthokre Met Department hai Arunachal Pradesh, Assam, Meghalaya, Sub Himalayan Nongchu Bengal amasung Sikkim da ngasi akan manong churba yai Bihar Nongchu Bengal amasung Sikkim da akhak araw yauna len yawu nong churba yai hairi Imphal West Jilla gi Sengmai Kendra gi manung chana laiba Sanjanbam Lairen Kabi Kadangpan Gram Panchayat da Vikshit Bharat Gram Samvat Public Outreach ki thauram ngasi pangthokre thauram asi tamari leinana Sanjanbam Primary School da AC amasung layakpo sangtamnaba pangthokre hairi Pradhanmantri Narendra Modi ki pungning gi wa Man ki Baat ki sama kuntrani thoi shuba episode hayeng nomaijing numit ki ayuk pung 13 da Akashwani gi thongda sandokani thauram asi AIR News, DD News, PMO amasung Information and Broadcasting Mantraloy gi YouTube channel singdasu live streaming tawduna sandokani thauram asi LRS Churachandpur da su sandokani Masigi Manipuri Wahantok Pradhanmantri na wangang bahek loibaga Akashwani Imphal na sandokani Masin numidasi makin midang pung Nepal dasu amukha na sandokani Dialect lon singdana Ningthoukhongjam numita sandokani tabiriba pawasi Akashwani Imphal dagini Pradhanmantri Narendra Modi na ngasi ahanba tangka ki oina Uttar Pradesh ki Gautam Buddha Nagar Jilla da laiba Zewarda Noida International Airport sangagani thoramaduda Pradhanmantri na airport ki terminal building sing koina chatuna yengshinbaga loinana wangangani Noida International Airport asi sangabaga loinana Bharat Malemda aviation ki hub mama oibagi lambida mangromda sangsilagli haibadu takle airport asi sangabaga loinana leibak asina Malem gi leibak sing amasung Bharat ki manungda aviation ni lamda hena mapangal kankhale haibadu utle airport asi Delhi NCR da laiba anishuba international airport ama oina sangbat kibani Indira Gandhi International Airport amasung Noida International Airport ani asina leibak asigi aviation gi lamda achokba thodang loduna passenger sing chathok chasin tawbada hena khudong chahalagani airport asi lupa koti lising 13 chani changna public private partnership model da semgat kibani Griha Mantri Amit Shah na hairi Nongchup Asia gi oirakliba tangdu leitadaba phibam asigi yenglaga malim gi oina nungnang bathokliba asida leibak asigi miyam da sokadaba leite leibak asina irang asigi mari lena paikhat payaba thaurang sing paikhatli Nai Delhi da private media summit amada wangang uduna Griha Mantri na hai sarkar asina thaurang kaya paikhatuna petroleum gi pothok sing reserve thamna bahunari haukibe chahi tara asida sarkar asina petroleum gi pothok sing leibak asida marang kaina phanganduna lakli Sri Sahana hai tongan balaiba kharada fuel gi mamal sing ka hena wakhatkre adumoinamak Bharat tadi mamal sing adu adumak lengdana leiri laiba kharada di hauji thau gi samasya kya mayok na ba hore Bharat tadi madugi phibam adu oidri watogasna laiba ga se chaithing amata phangandri sarkarna energy security award pa leitana ba thaurang kaya paikhatle laiba ga sigi miyamna petrol masung diesel isa gi nungti gi tangai padana changba adu tamak leibiyu pasinduna thambagi tangai padaba leite Petrol diesel gi award pa hauzik leibak asita leitri Bharat ki ngak sel gi tawba ngamba sing hengana ba lupa koti lak ani lising kuntrani thoigi proposal Defense Acquisition Council na ayaba pikre Mantri Nangarang Sababati oiduna DAC gi mipamadu na Delhi da pangthoki mipamadu da ngak sel mantri na tongan ba service ahum gi tangai padabadu yenglaga thangalaki bu wafam sing adu ayaba pikki Aroibada maroiba pau amuk Mukhyamantri Yumnam Khemcha na hairi ngamkhai gi khul sing infrastructure semgat pa amasung hingnabagi lambi phagaran bahaibasina lamdam masig apun bagi saktam semgat pada maruba thodang oigani Imphal gi international airport semgaliba new integrated terminal building gi thabak thoram sing transport amasung TCI gi additional chief secretary Anurag Bajpai ni yengsenkre India Meteorological Department Imphal Center na hairi ngasi rajya sigi jila pumnamakta nungshir amasung akhak araw yauna nong churba yai amasung Pradhanmantri Narendra Modi na ngasi ahanba tangka ki oina Uttar Pradesh ki Gautam Buddha Nagar Jilla da laiba Zewarda Noida International Airport sangagani pauloi jare